Lakhipuronline puthokchaba October gi tang tara nongmaijing numit ki Khomjinba Pao tabirasi. Ahanbada maroiba Pao Naha oiriba singna digital device singda laichuriba sidagi laptop hananaba Uparashtrapatina akanba chaksilwa haikre. Bontarapurda ima panthoibi ira thorom pangthokpaga loinana Rubaro Miss India Elite lising aniga kunma thoigi mingthol phangkhrabi mutum momita singhabu taramna okadaure. Jagoi gi oja nirtya guru Panganbam Naba Kumar ki mingda Agartala gi lambi amagi maming thonkhre. Philippines ki Maria Ressa amasung Russia gi Dmitry Muratov ta kumsi chahi gi Nobel Peace Prize piragani amasung Assam da miyoi chani ga 63 gi masada COVID ki anuba case thengnakhre. Positive oibigi chang chada 0.3 oiri. Haujik mapung oiba paung tabirasi. Mobile phone gumba digital device singda laichuduna leiriba sidagi laptop hananaba naha oiriba singi marakta awareness pinanaba Uparashtrapati Sri M Venkaiah Naiduna haikre mahakna Itanagarda tongan field singda mai paglaba sing aiba sing oja sing social worker sing Chingaroi singa wari watai sanaraduna haurakliban ha singna digital device sing lepalaitana sizinaba amadi internet ta ka hena makha ponduna leiriba sidagi checksina leibaki tangai phataba lei haina mahakna phongdokhi masina creativity manghangani amadi ka henba wakhal khanjil hangani haina mahakna makata ki gender discrimination amasung drug addiction gumba samaj asigi phatraba machak sing asigi maramda naha sing asibo bhab tahanana ba honabada lamjingnana ba tongan ba field sing da leiriba celebrity sing da su Uparashtrapati na taksin ki kabadi gumba bharat ki masana sibusu pungning thawatpa mahakna pamki naha oiriba singna hakchang phana thambagi tangai phadabagi matangda wangang latuna COVID-19 na physical fitness asi yamnamak maru oi habadu takpire miyoi amana hakchang phana leirabadi miyoi adu mentally alert oina leiba ngamgani haina mahakna phongdokhi wari watai sanabagi thoromaduda Arunachal Pradesh ki Rajyapal retired brigadier Dr. B.D. Mishra Arunachal Pradesh ki Mukhyamantri Sri Pema Khandu amadi atopa maroi ba miyoi sing sarukjakhi Ima Panthoibi Iratlup Rising Club Pontara Punasil Langduna Numit Tarukni Chupna Ngasidagi Hauduna Makhal Mathel Thoronga Loinana Ima Panthoibi Irat Thorom Panthok Lagani Irat Thorom Asigi Mangani Chanba Numit October gi tang tara marigi numitang wairamda Rubaru Miss India Elite lising aniga kunma thoigi mingthol phangkhrabi mutum momita singhabu taramna okpagi thoroma silangli Numidasi da pangthokadaba fashion show amada mutum momitana chief guest oina saruk yaragani lamdamasigi miyamna lengbiraktuna thorom sing asibu mapung phahanbinaba ima panthoibi iratlup ki secretary Khaidem Bijoy Meitei amasung president CH Brajakumar Singhana phongdorokpaga loinana lup asina chahi kunithoi chupna leptana pangthoktuna lakliba irat thorom asibu mapung phahanbinaba Rising Club Bontarapur gi executive member L Dorendra Singhana phongdorakli Santiniketanda Manipuri Jagoi gi oja oiramba Tripura gi saknairaba nirtya guru Panganbam Naba Kumar Singha gi mamingda Agartala Municipal Corporation na lamdamasigi meiteina dapta haraga khangnaba Chandrapur Bazar dagi Manipuri Leikai phawbagi lambi gi ming Thakur Naba Kumar Singha Sarani haina mingthonkhre Waphamasi Agartala Municipal Corporation gi Municipal Commissioner na haukiba September gi tang kunma thoi gi cherol amada phongdokhibani Panbayai Krista Kumja lising amaga chamapan taramapanda Santiniketanda ahanba Manipuri Jagoi haudokhibagi chahi chama suba kumon thoronga mari lenana Kumja lising aniga taramapanda Centenary Celebration Committee na sinduna Agartala Rabindra Satabarsaki Bhavanda Centenary Celebration thoromama pangthokhibaga lenana Lamyanba Organization gi maiketagi Tripura gi Honorable Chief Minister Biplop Kumar Devta memorandum ama pisinki Hairiba Wakacherol aduda Santiniketanda Manipuri Jagoi gi oja oiramba Tripura gi nirtya guru mari gi mingda Agartala gi lambi ahum amasung school amagi maming thonbiu haina demand tawki Hairiba nirtya guru mari adudi Rajkumar Buddhimanta Singha Panganbam Nabakumar Singha Sapam Basanta Singha amasung Rajkumar Chandrajit Singhani Kumja lising aniga kunma thoigi Nobel Peace Prize Malengi baming leiraba paumi anida pinanaba lauthokre mana asi Philippines ki Maria Ressa amasung Russia gi Dmitry Muratov anina punna phanglagani
फ्रीडम ऑफ एक्सप्रेशन बु ngaktuna thambada paumi ani asina lawkiba thodangbo sakhangladuna Nobel Committee gi maigidagi hawkiba irai nimita Norway gi konung Oslo dagi makhoi ani gi ming lauthokibani Dmitry Muratov Khristakumja lising amaga chamapan humphuma thoida Russia da pokhi laibak asigi maming leiraba pauche Novaya Gazeta gi co-founder ni chief editor su mahakna oirami हिंसा की थौदोक कयादा पाउचे असिगी ममिंग लेरबा पाउमी तरुकसु हातोक पिख्रबनी थेंखांग कयादा खमथेंगना अवाबा नंख्रबसु मुरातोपना महाकी पाउचे लेपतना दुमक फोंखी नाकल अमरोमदा मारिया रेसा ख्रिस्टकुमजा लिसिंग मगा चमापन हुमफु हुमदोइदा फिलीपींस दा पोखी डिजिटल मीडिया कंपनी रेपलर की को-फाउंडर ने मसिगी ममांगदा महाक चही कुनरोम CNN की पाउमीसु ओइरमी दि गार्जियन चेफोंगना महाक पुथौना फबी पाउमी अमनी हैना सिंगथाकी आसाम दंगरांग मियोय चनी ग हुमबुत्रा हुमदोगी मसादा कोविड पॉजिटिव ओइबे थेंगनख्रे पॉजिटिव ओइबेगी चांग चादा 0.3 अहुम ओइरी आसाम दंगरांग मियोय मंगा लाइचरसिन लैखिदबगा लोइनना लैखिदबगी अपुनबा मसिंग लिसिंग मंगा चमापन ग कुनमाथोय सुख्रे मणिपुर की हक्सेल लोइसिंगना थोपा पाउ मतुंगिना मियोय चामागा निफुतरेट की मसादा ngarang COVID-19 पॉजिटिव ओइबे थेंगनख्रे लाइचरसिन ngarang मियोय अमत्ता सिखिबगी पाउ लैते अरोइबदा मरुओइबा पाउ अमुखन्ना नहा ओइरिबसिंगना डिजिटल डिवाइस सिंग लाइचुरिबा सिदगी लापथोखननबा उपराष्ट्रपतिना अकनबा चक्सेलवा हाइख्रे बोंतरापुरदा इमा पांथोइबे इरा थोरम पांथोकपगा लोइनना रुबारो मिस इंडिया इलाइट लिसिंग अनिगा कुनमाथोइगी मिंगथोल फंख्रबी मुतुम मोमिता सिंगबु तरामना ओक्कदौरे जगोइगी ओजा नृत्य गुरु पांगनबम नब कुमार की मिंगदा आगरतला की लंबी अमगी ममिंग थोनख्रे फिलीपींस की मारिया रेसा अमसुंग रशिया की दिमिट्री मुरातोपता कुमसी चही की नोबेल पीस प्राइज पीरगनी अमसुंग आसाम दमियोय चनी ग हुमबुत्रा हुमदोगी मसादा कोविड की अनुभव केस थेंगनख्रे पॉजिटिव ओइबेगी चांग चादा 0.3 अहुम ओइरी लखीपुर ऑनलाइन यूट्यूब चैनल की खोमजिनबा पाउ संदोकचबा ngasi gi oinadi matang asida loijare।